Public Day gi Thouram Numit 26 January kumja lising aniga kuntarukta Sorepa na total shutdown Laothokkhre lona thingkraba Socialist Revolutionary Party Sorepa gi Secretary Publicity and Organization MCI fabina kudek bidun thadorakpa cherolamada lagliba tarik kuntaruk asi India gi Republic Day ni Manipur gi Republic Day nate India gi Aryan Dravidian haina khangnaba Kanglei miyamga sakchu amadi chatnabi inata pumket ketnaba maset amata manaba laitaba leibak macha kaya nampuda punsinduna India gi constitution ama semba ngamkiba amadi lengak lod ama lingba ngamkiba numit ni India na pangthokliba Republic Day gi Thouram Numit 26 January asi Manipur amadi wisi lamdam gi miyam na yaufam thokte India na namduna lauksin bikraba kanglei furu pumna maki na chatnabi khunai rolda senmit londa noma gi leikha tarakli awa na migot minai chaithenga thallaba khunai ama oiri lamdam asida hingbinari ba chingmi dami ichilenau masel khaibung tana handuna nungsina handaba I masel hana haliba amadi India lengak na otli naidiba aikoi bu wahaliba si India lengak kidi apambani thawoina aikoi da chatharibani India na aikoi miyam da chathariba thawngsing asi khangminnaraba thengnaminaraba aikoi miyam na India gi Republic Day yaufam thokte maramaduna numit asi gi ayuk pung manga dagi numidang wairam pung manga fawa Sorepa na total shutdown Laothokkhre total shutdown asina I pau loisang singi thabak sing anal ayek amadi ana ayeki loisang sing mahayulang pokki thabak singda total shutdown asina konseloi loinana numit asida wishi lamdam Kashmir Khalistan amadi Manipur yauna kaurakpa total shutdown boycott journalist strike na chingwada su Sorepa na sokatli haina cherol asina makhatari